Manipur da khundariba yelhomi singbu mitop miyancha singdagi kanjanaba miyam hupna ILP chatna hallu haiba khongjang da Thawaina pontha pikhraba Lamjing Meira S.Robinhood ki mapan laksuba ningsing numit thauram ngashi pangthokhre. Imphal East District ki manung chanba awaching miyamna Lamjing Meira ching haina khangnakraba mafam asida pangthokhiba thauram maduda lamdam asigi mafam kayadagi lakhiba miyoi kayana haikat laikat tamduna Laikhidrabagi mafamda ikai khumnaba utki. Thauram mari lainana amukogi President Nando Luwangna phongdokhibada lamdam masida thogliba irang asi Bharat ki Prime Minister amadi Union Home Minister gi michang mikhai naiba thawongna ngasi fawba loisinba ngamdana leibani. Lamdam masida praja miyamna Manipur gi saktam kaiba yaroi haiba kholaw kaya lauduna laklabasu matam gi laingak pairiba singna thamoi sengna miyam gi kholaw tabidaba amadi Matam chana thabak paikhat tabana lamdam asigi miyoi kaya Thawaina pontha pikhiba laikhre. Lamdam asida thoglakpa wathok lanthok singda laingak pairiba singna misi mina awa amang ata thoktriba fawba tabidaba asi laibak thibani hairaduna yelhau furup oiriba miyamgi singlida I cheliba makhai Manipur gi saktam kaihanba ngamloi haina su phongdokhi. Rahul Gandhi ki khongthang si kariwena ingbibi ya ba wang sigi pakum si akoina pijabadadi koi ma political leader mani aduga opposition leader ma suwai aduna ma gi di chapam to khongchat mani maram di ma gi to phom to tabam ni adu kadai phokwa mana hiram sida santi pongo lambi da yat pangam duino ngamduina habdi lakadum matam junu khumjaga junu mamang da chuma lame haibani pa duni ngasi mulai se adu mamang da lam badagi ngasi yamuk Rahul Gandhi ki magi Rahul Gandhi masasi magi power yang kalakpa magi mi masing yang kalakpa aduna ma opposition leader ma lingna le pagi amadi webina magi saifu mamang da mana ngangamba mana tromba myamda keno trom da su safu kalam daga su hantak di safu kalakpa ya kali aduna ma koi live khongcha chingse loina ma koi di hajiri thamoi semba khongcha webiu political visit webigeno thamoi yi web khongcha ma webiraga santi lamdam jida ing tapa piba mama purukada piu habine ing tapa piu ham purukpi habise adugumba Kuki jo mapani japa kuki jo mayam jiga yasan naraga nati yasan na bai je makhan condition le makoi amuk Myanmar da gi sangai ba kuki jo militant jiga hangi ba tathuki ba aduga su gi militant sing asik matakta su gi matam lor baina akan macherak loba ain kai na pachile su gi ground da yaw da ba pachile ba kula mayam phagat pa aduga brahmadi sangai mi mayam masi tathuki ba haibra chingba mayam je thabak torkanda akoi yana doine moi akoi phaminaraka Lale pasi ane to yasan. Laikhidraba S.Robinhood ki apokpa sapam romes na phongdoklakpada maitai haiba jati asi mutharaklaba thaumaiga pangkhak oire lamdam masida irang asina ngasidi misi minana thallaba lamdam ama oirakle masi lengak pairiba singna athubada waroisin ama pubirakpa mathau tai haina phongdokhi. Gumlaba laihidraba mayam gi mafamdasu aina ikai kumnaba uchari aduga iroinana koige sarkar gi maigaida ina hajading bana aige sumana tawdana koige mathong maram khangdana koi maitai haiba jati koi ipurup asi koi mangi dauraba koige musing siraba koige thangmaina mutlamdai gi koi muli badawna lairibase masi sarkarna amutang wakan bunna khandabiraga masimtang di santi oina karamba lambenda karamba maigaida pubiraga Panaba pubira aga ontang santi oina lebak si mana tapna ingna sikna mayam sibu Manipur ay sana lebak sida leminen ba ingna sikna leminen ba ontang sinbiu ana hairaga isumtan chatten robi lun hariba isa no pase si akoigi atopanate isa singni aduna ma lai kitaba matamda akoi yamna nungai kiti ko aduga sina taba lebaki thauram Letaki irang da lehidaba isa kaya amasu yawre aduna lehidaba mayam gi imong manuna nungai tabado akoisu maitai nupi ama oina isa mani khalaga nungai taba poi aduna hauki bana hawra su tungda thoklaiba isa isu singche sikriba isa isu gumdauna sidana ba kaya itara Sarkana tauriba usi su ira yam na tauriko Manipur sida aduga akogi yelong mi se mo gi sum muthara pagum tawi aduna
mari lainaba sarkarna tauriba irang tauriba thawdok wathoksinje munna yesanbiraga akogi yelongmi se kanminasi 1951 na bezia oyu haidana matam kuina degi tandina lakase makoina 1961 haidana cabinet na wari loga akogi bezia si ohenkiba haiba bezia si 1959 oigadobuni haibasi hujiksu dum miyamna akogi tawdi demand su dum tawi haibutare bedena akogi Manipurda akogi hujikta akogi population commission semle haiba sisu akogi magi experts sing adagi magi members sing si happy dana mapung phana thabak tawon janingi haibutare sisu tawdri mapung phana tawningi loinana Manipurda hujik kongbong sanariba NRC haibutare NRC gi update si akogi updation je tawiraga center dagi akogi ayama lobiraga state government na thuba matamda thabak paithalani